ताबिरिबा अमदि मिदेंग ताबिरिबा सिंबो हानबा मक्तदा इकाई खुमनजबगा लोइनना तारामना ओक्सरी ngasi amuk pumna makidamakta puduna lakchariba film asi Nejal hariba film adune hariba film asi 2021 gi April 9 da release tawkiba Malayalam lon ki mystery amasung thriller the base tawba film amani Nejal haibadi mami haibani amasung film asi gi director na Apu N Bhattacharya na oiri phare dudi mayam yamna koithoktana film gi wari da direct hekta lakchagi film asi horakpada John Baby kawa misak ama ulai mahak asi numit kharanigi mamangda yamna sathiba gari accident amada yaurubana manatonda sokpadagi marks ama uptuna leirami John maraibok fabadagi accident aduda yamna sokpadi oiramde John asi just ama oirami maramasina mahaki asokpa adu khara pharakpaga office ta thabak taunana bahaidun lakhi office asida John gi mamanaba Ajit su thabak tauduna leirami tanja asida Ajit officer amaga unaruna bahaiduna chalami Maduda Ajitna John su chatminarusi haiduna punna gari tongduna lakminarami officer unaba chaliba adu chatpa pamlamde maramdi nong leptana chuba aduda John Ajit hari nong sisu lepkhirui dawri mali tawrise wahi ase taraga Ajit amasung driver adu yamna ngaklami Ajitna khumlai kadai nong no mafam masida nong sukidaba yamna kuikre Ajit ki wa ase taraga John thajadaduna gari gi mingsel adu Laithaduna makut thindoktuna yenglami matam asida nong amata taram khide John gi matau asidagi Ajitna John bu doctor afaba amada yengthokna bahaiki mathangi sinda John doctor amaga unaduna wari sabada doctor adun hari accident aduna maram oraka nahak post traumatic stress ore maram asina nahak na nong subo in uriba adu kari susing na ningai oide masidi matam khara leiraga masana adumak phakigani Mathangi sinda John mahaki friend amaga unaduna wari sanarami mahaki maming Salini kawi Salini asi yamna maming laibi doctor amasu oirami Salini na thabak tawrakpada numit khudingi anuba case kaya thengnarami adubo numit kharanigi mamangda nupa macha amagi case ama laki case asigi maramda Salini na John the wari lirei angang macha malai hariba angang asi school du ojan angang singda wari ihanbada Mana yamna top topi mi hatpagi wari ngakte iduna oja da pi hari aina kesa sigi maramda tabada makhoigi oja aduda angang si yamna wari liba hiba angang oibagini kadi su problem laite haina haikibani John Salini gi wari asitaraga yamna ngaklami adubo ka hena khanjillubadi taude asumna matam khara leiraga Salini na John ga unabalakami patang sidadi Salini na angang aduna ibu wari adu Puraktuna John da yenghalami angang aduna anobo wari ama Malayalam lon da irami John angang adugi wari adu yenglubada pukning khara changba horaki amasung angang aduga unaba pamlami John angang asi kanano haina hangbadagi Salini gi matengdagi angang adu unaba lakmi John angang adugu unanaba hana angang adugi mamadagi ayaba lawba tarami angang adugi mamagi maming Sarmila kawi Sarmila na khali madudi mahaki machanupa adu normal oi haina maramasina Sarmila na John da machanupa ga unabagi ayaba adu piramde John angang aduga unage hairabadi Sarmila bu kihanba mathau tai khaladuna Sarmila da police banduna khara kihalami maramasidagi Sarmila upai leitraduna John da machanupa aduga unabagi ayaba pirami Sarmila na pikliba macha adu police case ta senanba pamdabana John da unabagi ayaba adu pikibani ayhak leiraga John amasung Salini na Sarmila gi machanupa aduga unarami angang macha asigi maming Nathan haina kawi John Nathan ga phaminaduna wari sanaringaida Sarmila na Nathan na iba wari adu thiba changlami Sarmila na wari iba che kaya fanglami haribu wari sing adu Sarmila na John da piraki John mayum yaurtuna wari singadu parami John wari singadu pabada yamna ngaglami hana Salini na mangonda Nathan gi maramda haikiba singadu pumnamak thajaraki John wari singadu mathang pabada kharbate koba khungang amagi wari yaurami hariba khungang adugi turel amada mi ama hatuna thadakibagi wari irami wari asi paruraga John da yamna chingnaba ama phaurami matau karamna wari asi iribano haituna John panthaba tawtana nong hek alakpaga kharbate hariba khungang aduda laklami
जोन अहनबदा पुलिस सिंह कंटेक्ट तौदुना वारी दे यावरिबा तुरेल अदुमक्तदा लाक्तुना थीबदा मी असिबा अमा इसिंग मनुंगदगी फंगलकी मदु उरगा जोन खंगलकी मदुदी निथिन इरबा वारी सिंह अतु अचुंबा वारी ngaktani haina निथिन वारी सिंह असि मतौ करमना खंगलिबनो हाइना जोन थिगत बाहुरमी वारी सिंह असि जोन कनादा सु हाइदोकलमदे मरम असिदगी अजितन जोन धारी नंगना थौदोक अदु करमना खंगलिबनो पुलिस सिंह नंगोन चिंगनरबनी पुमनमक ओइदुनसु जोन निथिन गी मरमदा वा अमता फोंदोकलमदे मसिगे अतोपदा जोन अजिता सासिनबो वारी लीतुना पाउखुम पिरमी जोन हौगतुना थोके तौबो मतमदा अजितना खामदुन हारी ngarang phangba si baksang adudi chahi khun surba sibani hari wahi asitaraga John gyan amata tadana angakpa phawrami maramdi pigliba angang aduna chahi kungi mamangi wari adu karamna khanglibano haina maram asidagi John marak marakta Nithinga unaduna naksinarami asumna John Nithingi maramda ayamba khangdoklami Nithingi atopa wari kayasu lairi haiba John khanglami nakal amadana pulis na John da wari sing asi matau karamna khanglibano haina hangami John yamna hai singba just sama oibana wari laithoktuna sasinaba paukhum pirami John semduna phajaba paukhum piram labasu police officer asinadi John da chingnaraduna lermi maramdi chahi kungi mamangda sikraba Mohan ko bomisak adugi maramda kupna khanglamba aduda police officer aduna John gi maramda wari pumna makhangba pamlami maram asina police officer asina John gi matungda police ama loan na tharami mathangi numita John nupi amaga unarami nupi asina mahak chahi kungi mamangda sikraba Mohan aduga nungsinarami Mohan na mafam khangdana mangkibadagi haujikti mahak atopa nupa amada luhongle haina hairaki John kana amatada thajaba ngamlamde maramdi Nithinda kana gumba amana wari sing asi liba oiramgani haina John hena akupa wari sing khangnana bahaiduna Sarmilaga unaduna wari sanarami John Sarmila da Nithinda wari sing asi kanana liri bano hain hangami Sarmila na ahanbada mapuroibagi maramda wari lidun hari Nithin gi mapana leiringaida ayamba matamda Nithinda wari libi bani John Sarmila gi wa asi tabada su thajaba ngamlamde maramasina John Nithin gi atopa wari amagi matangda khangnana bahaiduna Nithin ga unarami Nithin wari aduda chero tara kauba khul amagi maming palami hairibu khun aduda miyoi ama yamna tamthina hatpagi wari yaurami maram asidagi John wari adu thidokpa haurami John gi matungda police adusu lona adumak inaraklami adubo khara laklaga police adugi gari accident thoktuna John gi khongol lirakhidre somdana John hairibu khul adu yauruktuna mihat adugi matangda thijinba haurami John na kupna thijilba matungda Nithin gi wari adu amuk achumba oirami John khunna sidagi achumba wari asi khangdoklaba matungda amuk halaki nongma John na Nithin gi mayumda tumbada ahing asida yamna angakpa thokdok ama thengnarami thokdok adudi Sarmila na tumna Nithinda wari liduna tahalami matawasumna Sarmila na wari sing adu Nithinda liduna tahanba oirami thokdok asidagi John yamna ngaklami mathangi numita John Salinida wari pumnamak adu lirami maduda ai khoina khangi madudi Salinina wari liriba adu masa khangdana libani haiba John amukka hena khangningbba ama phawrki madudi pumnamak asi karamna amasung kanagi maramdagi tawribano haiba John ahanbada wari asi Sarmila da lidunu khanghalami Sarmila na yamna ngakna hari kari haiba aina Nithin da wari li haiba karamna uthokadawrige adubo ai gyan amta tati wahi asitaraga John gyan amalaki madudi Sarmila gi maramda khangge hairabadi magi haukibu punsi wari sing hangan nainaba tai haina John Sarmila gi haukibu wari khara nainaba matamda Sarmila gi mapa Biswanathan gi matangda wari khara khangba ngamlami mahak asi dukal ama phamduna thabak tawrami John Sarmila bu puduna Sarmila gi mapa gi manakta laklami Biswanathan na laithorakpada machanupi Sarmila bu ubada khudaktu wanthaki mathangi sinda hospital da ulai Biswanathan gyan taraktuna hospital da leirami John Biswanathan da hari nang nasana nasagi naral singadu yajaro wahi sitaraga Sarmila di yamna ngaklami amasung kari amata khanglamde John makhata na Sarmila da hari nangi babana
chahi kungi mamangda aranba kaya toki madugi manungda nangi imasu yaukhrabani wari asidagi Biswanathan su masagi maral singatu yajadami amasung makha tana hari Sharmila na piglingaida aina igi nupida aina tawba aranba khuding kliduna khanghalami maram asina wari singasi Sharmila na khanglibani Biswanathan na masagi maral singatu yajaduna jail da thamna bahainarami bomnamak asi Sharmila na ti mapa oibanina pamjaramti maram asina Sharmila na loan na paisa khara piduna mapabu yamna lapa mafam amada chatkina bahairami mathangi sinda John na Biswanathan chatkre haibagi pau phanglami pau sitaraga John gi mamanabana John da hari ahal adugi maramda karisu hena khaluragono mahagado chahi su yamle wahi sitaraga su John gi thamoida ahongba amata leiramde maram asina John na Biswanathan bu thiba hauраklami mathangi sinda John na Nithin ga unabada Nithin Radhamani kauba nupi amagi wari lige tawrami Radhamani gi maming asi tabada John yamna ngaglami maramdi Radhamani asi Sharmila gi mama aduni aroibada Sharmila ulai manakta mapa sulairami aduga mapa na hari nangna igi maramda pumnamak khangle nang khakta khangba natana nangna nachanupada su liduna khanghale wari asigi marak thatuna aikhoida khanghale madudi Biswanathan na magi nupi Radhamani su hatpa oirami maramdi Radhamani na magi aranba thabuk sing adu loina khangbanina Radhamani na mapuroibada masagi maral adu police ta haiduna surrender taunana bahairami maram asidagi Biswanathan na magi nupi Radhamani bu hatkibani Biswanathan na machanupi na su magi wari pumnamak khanglabanina hatnanaba mangak melami adubu tanja asida John mafam asida laktuna Sharmila bu kalhauki amasung Biswanathan buna police ta sinaki Sharmila thawdok asidagi John da naramba post traumatic stress adu mangonda sunarami mahakna nong sudana nong subadang urami asumna John na Sharmila amasung Nithin bu luna khanduna punna lemina khiduna matang asida film asigi aroiba saruk oiki mathangi nungairiba film amada mayam punna amuk hana thengnaminasi ngasigi oinadi pomnamakpu amukka hana ikai khumnujaraga matang asida tension jari